निंगथौ अमा ओइना पीबा नते मंगोंद पीरिबा स्टेटमेंट दुदी अखोइगी बीजेपी की एमपी अमा ओइना ngangapada react tawbani amasung clarification pibani Sri Harishwar Goswami Vice President Manipur Pradesh Congress Committee da ki halakpa magi personal life da ki halakpa kholhalakpa leibado Manipur Pradesh Congress Committee ki mahut sinjaraga aina madu nungaitaba fongdokjari masiga mari leinana Manipur ki DGP kai khumnajari ba DGP amasung concern Imphal East ki ESP da aina personally wari sakhre amasung ai base pigre hojik wathok oiriba parliament da puthokhiba iningthau sanajawba mahakna BJP ki Rajya Sabha ki member mahakna Kabo Valley Jawaharlal Nehru ki matamda mahakna pithomi haiba sina singba parliament da ukhalakpa asiga mari leinana aina wafam khara samjaningi airibasi अखोगी कांग्रेस की वाइस प्रेसिडेंट श्री हरीश्वर गोस्वामी नसु क्लैरिफिकेशन अमा मसिगा पार्लियामेंट दा पुथोखिबसिगा मरी लेना अखोई क्लैरिफिकेशन सेंदोक अमा पीगरे मसिगा मरी लेना पार्लियामेंट दा ऑनरेबल एमपी लसेंबा सनाजावना पुथोइबसी मसी अरानबा वाफम अमनी हाइबसी कांग्रेस पार्टी नसु अमुक हन हाइरी लोइनना मसिदी हिस्ट्री द रेकॉर्ड लेजबनी लोइनना मसी अखोगी कांग्रेस पार्टी की हरीश्वर गोस्वामी ने पीरिबा स्टेटमेंट से एकाडेमिक होबा हिस्ट्री द लेबा रेकॉर्ड अदगी अखोगी नेशनल आर्काइव द लेबा रेकॉर्ड मदुगी मतमदुदा एग्रीमेंट तौनखिबगी record sing punamag Delhi da leiba madugi reference agreement mayam sing to loina yengaga madugi aseng baseng da badugi piba comment ni mahakna piri badu Manipur gi ekhoi gi ining thau sana jawba kai khum najari bada mangonda ining thau amo oina mangonda pi khiba statement nati mahakna BJP gi MP amo oina Rajya Sabha की MP अमा ओइना BJP ओइना ngangapadुगी मतुंगिना कांग्रेस की ओइबा अखोई असेंबा अमसु एकेडमिक ओइबा क्लैरिफिकेशन स्टेटमेंट अदु पीबनी मरमदुना कनागुंबा मियोइसिंग अदगी मदुदा मिसअंडरस्टैंडिंग तौरगा इनिंग थौदा मणिपुर की इनिंग थौ लेसेंबा सनाजावबदा चार्ज तवी हाइना दुमाइना अखोइगी किहनबा खोलहनबा अदगी फेसबुक दा सोशल मीडिया दा थ्रेटन तौरपसिना सिंबा मयाम अमा अखोइ थोगलकपदु निंगथौ अमा ओइना पीबा नते मंगोंद पीरिबा स्टेटमेंट दुदी अखोइगी BJP की MP अमा ओइना ngangapada react tawbani amasung clarification pibani masiga mari leinana kihalakpa amasung magi freedom of speech adagi political party mana ngangakpa statement adugi asum aran madugi interaction tawba amasung madugi defend tawba aran badu lale haiba asum bana asum me haiba history gi record leibadu haijabani maramaduna Sri Harishwar Goswami Vice President Manipur Pradesh Congress Committee da ki halakpa magi personal life da ki halakpa kholhalakpa leibado madu oina condemn tawi Manipur Pradesh Congress Committee ki mahut sinjaraga aina madu nungaitaba fongdokjari masiga mari leinana Manipur ki DGP kai khumnajari ba DGP amasung concern Imphal East ki ESP da aina personally wari sakhre amasung ai base pigre mahaki life adagi mahaki free movement madu protect tawinanaba aiba report ama pigre amasung aranba yumphamda haibidi leiriba Manipur ki situation se distracting tawba divert tawba masi thaidokhinanaba amasung atopa environment ama create tawraknanaba Kabo Valley se Congress party ki lusingba
जवाहरलाल नेहरूना पिथोमनी हाइबसे हौजिक लेगिबा मणिपुर की टर्मोइल सिचुएशन से मसी डाइवर्ट तौननबा अमसुंग एनवायरनमेंट अदई एकोइगी बॉर्डरिंग एरिया की एनवायरनमेंट से क्या सोकननबा तौरकपनी हाइना लौदब ngमोय मरम अदुना महाकी लाइफ ता थ्रेट तौरकदो अइना नुंगाइतबा फोंदोकचरी।